Kari yingino ayuksida. Lari ka dum jega manida. Hangang singi. Hojikti akhoi isagi maitegi mayekta laik se phongabani na da laik se en khangning na yeng jaba dunida. Aisu kainomta hangning madunya ba. Hango yai kai hangno. Nungsibasina kaino apambasina kaino anigi khenabamta haiwa. Nungsibasina kaino apambasina kaino ani se khenaba hairo. Aigi wakhalda dine ko apamba haisna aigi oiningba aduga nungsiba haibasina ne yamna ko kadaida suigi kadage kada jana saksinjabadana akoi leida hairagana na ko pramana matawjaba leida hairagana khoigi apama se lei fazaba mo hek thai thengnabdane leido hekningani ba so aigi napata chinningani ba si apama ni ko karigumba nungsiba oiradini ko lei pami do yamna saksina aigi yumda poragasu mase asi thambigani ba sidana gi leido sali to atesu salana magi makalamna sasana bagena sing hebina yamna yatna dawla thamani ko asini apamaga nungsiba ka khenaba chimika शाबाश बेटा।